Ihau amagi pau lauringaida pulisna kapthorakpa nongmai maruna panbadagi laikhidraba paumi Thangjam DWIJAMANI alias Nanaugi taranithorak shuba laikhidabagi kumon pangthokrai Manipurgi luraba tanfam singda paumi singna thawai khubakta haptuna marik chumba I pau yauhana bahonabada lauriba thongdang khangbiduna paumi singbu khudong thiba thoktana bahonabada miyamna mateng pangbiu haina All Manipur Working Journalists Union Amzugi President Bijoy Kakching tabamna pauzilakli Imphal West ki thangmai bancherau chingda leiba paumi asigi ningsing khubamda laikhidrabagi imung manung thangmai ban sanam leikai ki naharo leisemba club NLC maira paibi amadi paumi singna sarukyaduna laikhidraba nanau ki mafamda leikatuna ikai khumna butki Taramaduna bizoina magha taraduna paumi singna masaki mathau tawringaida siba naba asopan amadi khudong thiba mayok naba kaya yaukre Awaba singasi thengnarabasu paumi singna hanba leitana honariba singasi iraibak iramdam amadi miyamgi damaktani haina fongdokhi Thoramaduda sarukyaki banaharo leisemba club ki president gi thosupuriba Thangmaiban United Club ki president Pratap Leisang Themna miyamgi damakta leikidraba paumi singna loramba thongdang ngasi ki mirol amadi tungi haugalakadauriba mirol singda khanghanba mathau tai cherau singda leikidraba paumi singi ningsing khubam ama thamduna arakpa miyoi singnasu Khangzanaba semgat sagat haningbaki apamba lei haina mari leinaba singi pokning chingsinki Panbayabadi English singani tarani thoigi ngasi gi nomenasuda Manipur ki film actress amada NSCN IM gi cadre amana Chandel da chathakhiba pamdaba thodok ki mayokta thangmaiban sanam leikaida miyam gi ihau hauki ihau adugi paw lauringaida Manipur police ki maikai digi kapthorakhiba nongmai maruna Prime News Channel Guwahati ki correspondent oirambata natana DDK Imphal ki news stringer oiramba nanauda panbadagi laikanaba ngamdana laikhidabani Hojiki luraba Manipur ki luraba tanham tanja asideda paumi singna lauriba tawdang asi khangbibaga loinana eipak sigi iramdam asigi miyamna su paumi singi safety da paumi singi khudong thiba thoktanaba yarimkhai mating pangbiu cooperation pibiu haibaduma aduna paumi singna akoi khudong thiba kaya da sibana ba yaukre adagi asopan kya nangre aduna madu phobada koi ninganaba leitana honaribasi koi lebakini iramdamgini miyamgini haibasima ai ngasigi thoramsiga mailenana mayamda thamjari masi nanaugi dam nataba amjugi leigi daba mayamjigi mafam ama phajana mafamsida semgatlakanda koi tourism gi ga mari leinaba moongda masi mafamsida lakpada paumi singna logiba thodang ji unaba mafamsida semgatpada amjugi president jo aina request tawjari masi semgatlakanda koi paumi singi mafam ama yamna tung koina lehognabagi mafam semgatpada mateng pangbiu